ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯏꯆꯥꯅꯨꯄꯥꯒ ꯇꯥꯟꯅꯔꯒ ꯏꯆꯥꯅꯨꯄꯥꯗ ꯍꯪꯉꯒꯅꯦ ꯃꯥꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯈꯪꯂꯒꯅꯦ ꯑꯩ ꯍꯥꯏꯖꯔꯛꯂꯒꯦ ꯑꯩꯅꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯣ ꯑꯃꯨꯛꯇ ꯌꯥꯅꯕꯅꯦ ꯏꯆꯦꯅ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣ ꯏꯆꯦꯅ ꯑꯝꯇ ꯁꯤꯟꯕꯤꯌꯣ ꯏꯆꯦꯅ ꯌꯥꯔꯗꯤ ꯂꯣꯏꯅ ꯌꯥꯗꯣꯏꯅꯦ ꯇꯣꯝꯄꯣꯒꯤ ꯃꯃꯥ ꯍꯜꯂꯛꯂꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯕꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯆꯍꯤꯗꯤ ꯑꯩꯉꯣꯟꯗꯩ ꯄꯨꯍꯜꯂꯝꯒꯅꯤ ꯃꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯕꯒꯤ ꯑꯉꯥꯡ ꯁꯥꯕꯒꯤꯅꯤ ꯏꯆꯦꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ 이붕어 할락바가 아무것도 항자키게 마가 따나자키게 마나 그리 칼리 그리 밤이 하이버도 아이는 호이 하이나 하이도고 숭암자드레바 와라우비노 아이 마가 아무것도 와리 사나자키게바 이제는 좀 야라가 로레바 보투부 이제는 호이 하라가 로레 그이노 이붕어도디 이제는 하라가 좀 야바 보투부 아이는 호이 하이나 하이도고부디 야바 두부 이붕어도기 아빰빰다 그리 칼리 하이버 와칼라마 강독드라바디 아이는 헥다 하이도고도 ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯅꯦ 와라우비노 아이 호렌 이붕어 할락라가 아무것도 따나자키게 호이 파레 ꯑꯗꯨꯗꯤ 호렌네 이봉 할락바가네 아무것도 야나바네 이제는 하이나비로 ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯔꯦꯟꯅꯦ 이봉어 ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩ ꯌꯥꯅꯕ ꯍꯥꯏꯔꯒꯦ ꯑꯗꯣ ꯆꯥ ꯅꯨꯡꯒ ꯊꯛꯈꯤꯁꯦ ꯍꯜꯂꯒꯦ ꯍꯥꯏꯗꯨꯕꯨ ꯉꯥꯛꯇ ꯐꯝꯕꯤꯈꯣ ꯀꯨꯏꯔꯣꯏꯌꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯊꯛꯆꯔꯔꯣꯏꯒꯦ ꯃꯊꯪ ꯂꯥꯛꯄꯗ ꯑꯣꯏꯅ ꯊꯛꯆꯔꯒꯦ ꯑꯗꯣ 이봉어도 ꯌꯥꯅꯕ ꯏꯆꯦꯅ ꯈꯔ ꯍꯥꯏꯅꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯛꯈꯤꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯀꯨꯏꯔꯣꯏꯌꯦ ꯆꯥꯗꯣ ꯒ꯭ꯂꯥꯁ ꯑꯃꯃꯝꯇꯪ ꯊꯛꯑꯒ ꯍꯟꯕꯤꯌꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯈꯔ ꯆꯠꯀꯗꯕꯁꯨ ꯂꯩꯕ ꯑꯗꯣ ꯃꯊꯪ ꯂꯥꯛꯄꯗ ꯑꯣꯏꯅ ꯊꯛꯆꯔꯒꯦ ngasiꯒꯤꯗꯤ ꯋꯥꯔꯧꯕꯤꯔꯅꯨ ꯍꯟꯅꯕ ꯇꯧꯔꯁꯤ ꯕꯥꯕꯣ ꯊꯕꯛ ꯑꯃ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯅꯤ ꯀꯔꯤꯅꯣ ꯃꯤ ꯇꯧꯗꯣꯏꯁꯤꯕꯨ ꯃꯤꯡ ꯐꯥꯎꯕ ꯄꯟꯕ ꯌꯥꯗꯕ 이붕어ꯗꯨꯗꯕꯨ ꯂꯨꯍꯣꯡꯅꯕ ꯑꯃꯨꯛꯇ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨ ꯀꯥꯏꯅ ꯇꯧꯔꯝꯃꯤꯁꯤꯕꯨ ꯃꯊꯥ ꯁꯥꯔꯦꯃꯤ ꯑꯩꯕꯨ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣ ꯃꯤ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦꯃꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯒꯦꯅ ꯍꯥꯏꯔꯝꯕꯗꯒꯤ ꯑꯗꯨꯝ ꯂꯩꯔꯦ ꯏꯆꯥ ꯑꯕꯦꯗꯨꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯃꯥꯕꯨ ꯑꯕꯦ ꯏꯅꯦ ꯑꯆꯥꯄꯣꯠꯇꯨ ꯂꯩꯔꯛꯈꯤꯒꯦꯀꯣ ꯉꯥꯛꯇ ꯂꯩꯔꯝꯃꯨ ꯏꯅꯦꯅ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯃꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯂꯣꯏꯅ ꯉꯥꯎꯔꯖꯥꯠꯂꯣ ꯃꯆꯥꯅꯨꯄꯤ ꯐꯪꯉꯦ ꯂꯥꯛꯑꯦ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯒ ꯆꯩ ꯑꯗꯨꯝ ꯏꯀꯥꯏ ꯈꯪꯗꯦ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯛꯑꯦ ꯃꯃꯥ ꯐꯪꯉꯦ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯛꯑꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯁꯦꯜ ꯈꯔ ꯄꯥꯏꯔꯦꯅ ꯃꯤꯁꯤ ꯃꯤ ꯑꯣꯏꯅ ꯑꯝꯇ ꯎꯗꯕ ꯃꯤ ꯑꯝꯇ ꯎꯁꯤꯠꯇꯦ ꯃꯤ ꯍꯣꯔꯦꯟ ꯗꯗꯥ ꯍꯜꯂꯛꯑꯀꯥꯟꯗ ꯈꯔ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯀꯌꯥꯗ ꯇꯧꯕ ꯉꯝꯃꯤꯅꯣ ꯌꯦꯡꯉꯣ ꯃꯤ ꯑꯩꯅ ꯊꯦꯡꯅ ꯂꯥꯛꯄꯉꯩ ꯂꯣꯏꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯂꯦꯝꯅ ꯑꯝꯇ ꯇꯣꯛꯑꯣꯏꯅ ꯍꯥꯏꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯉꯟꯅ ꯂꯥꯛꯑꯦꯗ ꯊꯕꯛꯇꯣ ꯍꯥꯟꯅ ꯃꯣꯏ ꯕꯤꯁꯥꯔ ꯑꯃ ꯍꯥꯟꯅꯒꯤꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯪꯊꯦꯡ ꯄꯪꯂꯥꯛꯇ ꯂꯥꯛꯅꯗꯅ ꯃꯥꯏꯒꯤ ꯌꯦꯡꯁꯟꯅꯗꯕꯤꯗ ꯀꯨꯁꯤ ꯇꯧꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯉꯟꯅ ꯂꯥꯛꯑꯦꯗꯅ ꯑꯩꯅ ꯍꯥꯏꯕꯗ ꯂꯣꯏꯅ ꯌꯥꯔꯦꯕ ꯐꯔꯦꯕ ꯁꯨꯃꯥꯏꯅ ꯈꯔ ꯉꯟꯅ ꯂꯥꯛꯀꯗꯕꯅꯦꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯊꯦꯡꯅ ꯃꯣꯏꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ ꯑꯩ ꯂꯩꯕ ꯀꯥꯟꯗꯗꯤ ꯁꯤꯒꯤ ꯊꯕꯛ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯆꯨꯝꯅ ꯇꯧꯒꯗꯕꯅꯤ ꯆꯨꯝꯅ ꯂꯥꯛꯀꯗꯕꯅꯤ ꯊꯕꯛ ꯑꯝꯇ ꯎꯠꯄꯥꯠ ꯇꯧꯕ ꯌꯥꯔꯣꯏ ꯑꯦ ꯏꯃꯥ ꯀꯥꯏ ꯆꯠꯂꯤꯕ ꯅꯪꯗꯤ ꯍꯜꯂꯛꯑꯕ꯭ꯔꯣ ꯆꯥ ꯊꯛꯄꯒꯤ ꯑꯆꯥꯄꯣꯠ ꯑꯝꯇ ꯂꯩꯔꯝꯗꯗꯅ ꯂꯩꯔꯨꯕꯅꯤ ꯂꯥꯛꯑꯣ ꯆꯪꯉꯨ ꯅꯥꯐꯤ ꯅꯔꯣꯟꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯆꯥ ꯊꯛꯅꯕꯅꯦ ꯊꯣꯛꯂꯛꯑꯣ ꯏꯆꯥ ꯑꯕꯦꯁꯨ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯆꯥ ꯂꯣꯜꯂꯤꯕꯅꯤ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯐꯤꯔꯣꯜꯁꯨ ꯍꯣꯡꯗꯣꯔꯛꯑꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯁꯤ ꯀꯔꯤꯅꯣ ꯃꯤ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯃꯤꯡ ꯐꯥꯎꯕ ꯄꯟꯕ ꯌꯥꯗꯕ ꯑꯁꯤꯗꯕꯨ ꯀꯔꯝꯅꯅꯣ ꯑꯩꯅ ꯍꯧꯗꯣꯛꯀꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯅ ꯐꯥꯎ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯅꯦꯃꯤ ꯑꯁꯤꯗꯕꯨ ꯀꯔꯝꯅꯅꯣꯕ ꯋꯥꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯁꯤꯕꯨ ꯀꯣꯛ ꯑꯁꯦ ꯁꯥꯔꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ 이니 할라 아만 이니기 콘타레 짜세 하이레가 부토크라게 자 베두부 자 로니 하이드나 짱키버두 파나디 꾸이레미 마마 파오 엄타 따디미 마붕가 사이 하이바 라고두부 파오두 로이나 따크라잘라 नुंगाइतेदना अदुम लेरब्रा करिनो खंगदिमी अमता कौदना अदुम येंगे अबे ताब्रो हाइमा इनेदिने नंगी मखोल अमता ताद्रे हादना कन्ना कौरुरुबनी येंगोमी लाओ नंग ददासु हलक्रबने चादो अखोइनी खकी हैराबरो होइने चादी इनेगा अखोइनी खतंगे हैरे ददा हलेदि खंगदबनिना इदि हैरक्ते दा हले हैरोइने होय फी होंगनी हाइदना चंखिबने अदुदि मागी अमु हेक हाइबिरोरो पुन्ना थकमिनारसि होइने अदुदि ददागी चा अमा लौथोलुरगी होय लौथोलुरो ngасai moina haiba laklamni ba wafam ado cha be suloina taramlani tawrisi lao ngak phopa tharu lao cha lokthok pa changkhribani cha be di nang hale khangdadana ima ga koini khaki puthora ba nang gi am lokthok pa changkhribani lao phamo lao abe cha lokthok pa changkhri ma hoy cha hale khangdadana ma de ima ga ma gi khata puthora ba ado cha hale khangmadagi am lokthokani aidana changkhibani Oh, I did like Harga, label wood of the hanging. Lao, put a terminal see as I put to Sine in a table matter to the time near to see our all out. Wait near. Even more, see the Imane, Shadowam, Hodoke.
ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯦꯡꯉꯣꯃꯤ ꯏꯆꯥ ꯑꯕꯦꯅ ꯁꯤꯗ ꯂꯩꯔꯒ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯁꯦ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯀꯦ ꯍꯥꯏꯕꯗ ꯏꯆꯥ ꯑꯕꯦꯅ ꯃꯃꯥꯏ ꯑꯁꯤ ꯂꯨꯞꯊꯗꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯔꯣꯏꯒꯦ ꯀꯥꯎꯕꯨ ꯀꯥꯎꯏꯃꯤ ꯑꯩꯕꯨ ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯃꯥ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯨꯏꯔꯦ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯎꯁꯣꯞꯀ ꯀꯠꯂꯛꯇꯕ ꯅꯪ ꯄꯥꯕꯨꯡꯒꯤ ꯎꯁꯣꯞ ꯑꯃꯇꯪ ꯀꯠꯄꯤꯁꯤ ꯍꯥꯏꯅ ꯏꯕꯨꯡꯉꯣꯗ ꯍꯧꯗꯣꯛꯀꯦ ꯈꯟꯗꯅ ꯂꯩꯔꯝꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯅꯦ ꯅꯪ ꯄꯥꯕꯨꯡꯒꯤ ꯎꯁꯣꯞ ꯑꯃꯇ ꯀꯠꯁꯤ ꯍꯥꯏꯗꯅ ꯏꯆꯥꯗ ꯍꯥꯏꯒꯦ ꯍꯥꯏꯗꯅꯅꯦ ꯈꯜꯂꯝꯕ ꯑꯗꯨꯒꯤꯅꯦ ꯑꯁ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯤꯃꯤ ꯉꯁꯥꯏ ꯂꯥꯛꯑꯝꯕꯗꯨꯒꯤ ꯋꯥꯔꯤꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯎꯁꯣꯞꯀꯤ ꯑꯣꯏ ꯂꯩꯔꯝꯃꯤ ꯍꯣꯏ ꯏꯃꯥ ꯇꯧꯁꯦ ꯑꯩꯁꯨ ꯈꯜꯂꯝꯂꯤꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯇꯧꯈꯤꯗꯕ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯇꯥꯏꯅꯤ ꯏꯃꯥ ꯋꯥꯠꯂꯤꯗ ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯅ ꯁꯨꯝ ꯍꯥꯟꯅ ꯍꯧꯗꯣꯛꯄꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯑꯩꯅ ꯈꯜꯂꯝꯂꯤꯁꯦ ꯃꯍꯥꯅꯨꯄꯤ ꯑꯐꯥꯎꯕꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯒ ꯃꯃꯥꯒ ꯂꯥꯛꯑꯒ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨꯒ ꯍꯥꯏꯗꯧ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯏꯃꯥ ꯅꯨꯃꯤꯠꯇꯣ ꯈꯔ ꯅꯛꯁꯜꯂꯛꯑꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯗꯨꯝ ꯃꯤ ꯌꯥꯝ ꯇꯧꯔꯣꯏꯁꯤꯗ ꯏꯃꯥ ꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔ ꯑꯗꯨꯝ ꯌꯥꯎꯍꯜꯂꯒ ꯇꯧꯁꯦ ꯃꯤ ꯃꯌꯥꯝ ꯇꯧꯔꯒ ꯇꯧꯕꯤꯗꯣ ꯑꯩ ꯄꯥꯝꯗꯦꯕ ꯍꯣꯏ ꯍꯣꯏ ꯏꯃꯥꯁꯨ ꯄꯥꯝꯗꯦ ꯃꯤ ꯃꯌꯥꯝ ꯇꯧꯔꯒꯅꯦ ꯇꯧꯕꯗꯣ ꯄꯥꯝꯗꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅꯤ ꯌꯥꯎꯍꯜꯂꯒꯅꯦ ꯑꯗꯨꯝ ꯃꯤ ꯌꯥꯝꯗꯕꯤꯗ ꯇꯧꯔꯒ ꯂꯣꯏꯔꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯍꯩꯃꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯅꯦ ꯆꯥꯒꯁꯦ ꯂꯣꯏꯅ ꯏꯪꯉꯝꯃꯅꯤ ꯃꯤ ꯏꯕꯨꯡꯉꯣ ꯆꯥꯗꯣ ꯊꯛꯆꯜꯂꯨ ꯑꯕꯦ ꯆꯥꯗꯣ ꯊꯛꯆꯤꯜꯂꯣ ꯏꯪꯉꯝꯂꯅꯤꯌꯦ ꯏꯅꯦꯁꯨ ꯀꯥꯎꯗꯨꯅ ꯂꯩꯔꯦ ꯌꯥꯒꯦ ꯍꯥꯏꯔꯗꯤ ꯃꯣꯏ ꯄꯥꯕꯣ ꯑꯗꯨꯝ ꯌꯥꯔꯛꯄ ꯌꯥꯏ ꯃꯥꯅꯅꯦ ꯃꯆꯥꯅꯨꯄꯥꯗ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯥꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯃꯥꯅ ꯌꯥꯔꯗꯤ ꯑꯗꯨꯝ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯆꯥꯅꯨꯄꯥꯗꯣ ꯌꯥꯅꯤꯡꯗꯕꯩꯅꯦꯕ ꯃꯣꯏꯅ ꯇꯧꯔꯛꯏꯗꯣ ꯈꯪꯉꯦꯕ ꯅꯈꯣꯏꯅ ꯉꯥꯡ ꯁꯛꯇꯨꯅ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯈꯔ ꯅꯤꯡꯁꯤꯡꯉꯨꯅꯦ ꯃꯃꯥ ꯆꯠꯇꯅ ꯅꯠꯇ꯭ꯔꯣ ꯉꯥꯡꯕꯤꯈ꯭ꯔꯤꯕ ꯆꯩꯕꯤꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯀꯥꯎꯔꯝꯂꯣꯏꯅꯦꯍꯦ ꯅꯪꯅ ꯀꯥꯎꯈ꯭ꯔꯕꯁꯨ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯐꯝ ꯑꯗꯣ ꯌꯥꯕ ꯉꯝꯂꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯑꯃꯔꯣꯝꯗ ꯈꯜꯂꯨ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯅꯤ ꯃꯃꯥꯒ ꯅꯠꯇꯦ ꯃꯆꯥꯅꯨꯄꯥꯒꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯍꯪꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯤꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯉꯥꯡꯕ ꯁꯒꯣꯕꯁꯤꯡꯗꯨꯗꯤ ꯀꯨꯏꯔꯦ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯣ ꯀꯥꯎꯕ ꯌꯥꯔꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯉꯥꯡꯈ꯭ꯔꯦ ꯆꯩꯈ꯭ꯔꯦ ꯑꯗꯨꯝ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯅ ꯃꯥ ꯑꯩꯈꯣꯏꯗꯒ ꯆꯥꯛ ꯄꯤꯖꯗꯅ ꯀꯧꯗꯅ ꯍꯥꯏꯔꯤ ꯁꯦꯡꯗꯣꯛꯂꯤ ꯑꯗꯨꯗ ꯑꯗꯨꯝ ꯀꯥꯎꯕ ꯌꯥꯔꯦ ꯀꯩꯅꯣ ꯀꯥꯎꯒꯦꯗꯤ ꯃꯃꯥ ꯅꯪꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯌꯥꯔꯝꯗ꯭ꯔꯤꯅꯦꯍꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯅꯦꯍꯦ ꯃꯤꯕꯨ ꯉꯥꯡ ꯁꯛꯈ꯭ꯔꯒ ꯀꯨꯏꯔꯒ ꯀꯥꯎꯔꯝꯂꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣꯅꯦꯍꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯤꯔꯤꯕꯁꯦ ꯆꯤꯟꯗꯅꯤꯅꯦꯍꯦ ꯁꯥꯅ ꯁꯤꯔꯤꯕꯁꯤꯅ ꯈꯣꯡꯒꯨꯜꯗꯅꯤ ꯍꯥꯏꯕꯗꯨ ꯀꯥꯎꯔꯕ꯭ꯔꯅꯦꯍꯦ ꯅꯪꯅ ꯉꯥꯡ ꯁꯛꯇꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯗꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯅ ꯀꯥꯎꯖꯕꯒꯤ ꯋꯥꯅꯤꯅꯦ ꯅꯪꯒꯤ ꯋꯥꯈꯜꯁꯤꯁꯨ ꯑꯉꯛꯄꯅꯤꯅꯦ ꯃꯃꯥ ꯐꯖꯕꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯪꯗꯨꯅ ꯃꯁꯝ ꯃꯅꯥ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛꯈꯣꯏꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ ꯀꯩꯅꯣ ꯃꯤ ꯏꯆꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯗꯨꯕꯨ ꯏꯃꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯃꯤ ꯅꯪ ꯄꯥꯕꯨꯡꯒꯅꯦ ꯏꯃꯥꯒ ꯍꯧꯖꯤꯛꯇ ꯆꯠꯂꯨꯔꯤꯕꯅꯤ ꯃꯣꯏ ꯌꯨꯝꯗ ꯏꯕꯨꯡꯉꯣꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯑꯣꯐꯤꯁ ꯆꯠ ꯂꯩꯔꯝꯃꯤ ꯃꯣꯏ ꯃꯃꯥꯗꯣ ꯊꯦꯡꯅꯔꯛꯑꯦ ꯃꯃꯥꯗꯨꯗꯅꯦ ꯐꯖꯅ ꯍꯥꯏꯔꯝꯃꯕꯅꯤ ꯌꯥꯅꯕ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯩꯍꯧꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯗꯨꯕꯨ ꯏꯃꯥꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯂꯩꯁꯤꯗꯤ ꯏꯆꯥꯒꯤꯗꯃꯛꯇ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯌꯥꯝꯅ ꯍꯟꯊꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯏꯃꯥꯅ ꯌꯥꯅꯕ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯐꯤ ꯑꯃꯇ ꯍꯣꯡꯈꯤꯒꯦꯀꯣ ꯃꯃꯥꯅ ꯐꯅ ꯍꯔꯥꯎꯅꯕ ꯍꯥꯏꯔꯕꯁꯨ ꯇꯣꯝꯄꯣꯛꯀꯤ ꯋꯥꯈꯜ ꯃꯍꯥꯛꯅ ꯈꯪꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯅ ꯋꯥꯈꯜ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯇꯨꯝꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯕꯣ ꯀꯩꯗꯧꯔꯒꯦ ꯏꯁꯥꯗ ꯋꯥꯐꯝ ꯑꯝꯇ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯅꯅꯦ ꯏꯃꯥ ꯆꯪꯉꯛꯂꯤꯕꯅꯤ ꯏꯃꯥꯁꯨ ꯇꯨꯝꯕꯀ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯃꯥ ꯉꯁꯥꯏ ꯎꯁꯣꯞꯀꯤ ꯋꯥꯐꯝꯗꯨꯔꯣ ꯅꯠꯇꯦ ꯃꯤ ꯀꯗꯥꯏꯗꯒꯤ ꯎꯁꯣꯞꯀꯤ ꯋꯥꯐꯝꯅꯣ ꯏꯆꯥ ꯐꯖꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯉꯁꯥꯏ ꯂꯥꯛꯑꯝꯃꯦ ꯏꯆꯥꯅ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯤꯉꯩꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯎ ꯊꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯌꯦ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯏꯆꯥꯒ ꯈꯟꯅꯈꯤꯕꯒ ꯌꯥꯎꯕ꯭ꯔꯣ ꯏꯃꯥ ꯃꯥꯏ ꯋꯥꯐꯝꯗꯣ ꯄꯜꯂꯛꯀꯅꯣꯃꯦ ꯀꯩꯗꯧꯕꯩ ꯃꯥꯒ ꯑꯩꯒ ꯈꯟꯅꯗꯣꯏꯅꯣ ꯃꯣꯏ ꯃꯃꯥꯒ ꯃꯄꯥꯒꯗꯨꯅ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯣꯏꯁꯦ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯌꯥꯝ ꯍꯦꯟꯖꯜꯂꯦ ꯏꯃꯥ ꯌꯥꯝ ꯍꯩꯅꯗꯦ ꯀꯔꯤꯅꯣ ꯃꯤ ꯏꯆꯥꯒꯁꯨ ꯈꯟꯅꯗꯦ ꯍꯥꯏꯔꯒ ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯗꯅ ꯂꯩꯔꯛꯏꯁꯤ ꯀꯨꯏꯔꯦꯅ ꯍꯥꯏ ꯀꯞꯇꯅ ꯑꯗꯨꯝ ꯂꯩꯌꯦꯌꯦ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥ ꯐꯖꯕꯤꯗꯣ ꯅꯨꯡꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥꯏꯕ ꯂꯥꯛꯄꯗꯣ ꯏꯃꯥꯅꯁꯨ ꯌꯥꯈꯤꯕ ꯅꯠꯇꯦ ꯏꯆꯥꯗ ꯍꯪꯈꯤꯒꯦ ꯍꯥꯏꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯀꯥꯏꯅ ꯂꯥꯛꯇꯅꯅꯦ ꯍꯥꯏꯔꯝꯂꯤ ꯄꯣꯠꯅꯤ ꯉꯁꯥꯏ ꯏꯆꯥꯗ ꯍꯥꯏꯒꯦ ꯇꯧꯕꯗꯣ ꯏꯆꯥ ꯑꯕꯦ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯗ꯭ꯔꯕꯅꯤ ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯁꯪꯒ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯣꯏꯅ ꯃꯤꯕꯨ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯣꯏꯗ ꯑꯗꯨꯝ ꯐꯥꯎꯔꯤ ꯃꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯗꯨꯅ ꯏꯃꯥ ꯋꯥꯐꯝ ꯑꯗꯣ ꯌꯥꯕ ꯉꯝꯃꯣꯏ ꯃꯇꯨꯡ ꯂꯥꯛꯄꯗꯗꯤ ꯏꯃꯥ ꯁꯦꯡꯅ ꯍꯥꯏꯈꯣ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯈꯣ ꯏꯃꯥꯁꯨ ꯈꯪꯉꯤ ꯏꯆꯥꯅ ꯁꯥꯎꯔꯛꯀꯅꯤ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕ ꯃꯤꯡ ꯄꯟꯕ ꯐꯥꯎ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯗꯅꯦ ꯋꯥꯐꯝ ꯑꯁꯤ ꯏꯆꯥꯗ ꯍꯧꯗꯣꯛꯄꯗ ꯀꯩꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯆꯥ ꯐꯖꯕꯤꯗꯣ ꯅꯨꯡꯁꯤ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯈꯜꯂꯒ ꯏꯃꯥꯁꯨ ꯑꯁꯨꯝ ꯍꯥꯏꯔꯨꯕꯒꯤ ꯋꯥꯅꯤ ꯐꯔꯦ ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯃꯊꯪ ꯂꯥꯛꯄꯗ ꯌꯥꯗ꯭ꯔꯦ ꯍꯦꯛ ꯍꯥꯏꯈ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯈꯣ ꯏꯃꯥ ꯌꯥꯗꯦꯅ ꯍꯥꯏꯈꯣ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯅꯤꯔꯒ ꯆꯥꯕꯁꯨ ꯅꯠꯇꯦ
ꯌꯥꯝꯅ ꯍꯦꯟꯖꯜꯂꯛꯑꯗꯤꯅꯦ ꯍꯦꯟꯖꯜꯂꯛꯄꯒꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯝ ꯍꯥꯏꯈꯣ ꯃꯊꯪ ꯂꯥꯛꯄꯗꯅꯦ ꯑꯩꯅ ꯁꯥꯎꯋꯤ ꯑꯩꯅ ꯌꯥꯗꯦꯅ ꯍꯦꯛꯇ ꯍꯥꯏꯈꯣ ꯈꯣꯡꯈꯣ ꯀꯤꯔꯨꯅꯨ ꯏꯃꯥ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯃꯃꯥꯗꯨꯒꯤ ꯈꯜꯂꯨꯔꯗꯤ ꯅꯨꯡꯁꯤꯗꯦ ꯑꯃꯨꯛ ꯏꯆꯥ ꯐꯖꯕꯤꯒꯤ ꯈꯜꯂꯨꯕꯗꯅꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯁꯤ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯗꯅ ꯏꯃꯥꯕꯨꯁꯨ ꯂꯨꯅ ꯈꯟꯈ꯭ꯔꯕ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯊꯣꯛꯂꯒꯦꯀꯣ ꯇꯨꯝꯖꯍꯧꯔꯣ 이마수 또 무슨야 야드라버니 떠오리시 토에 까람베 이몽노네 마마수 마빠수 마차수 짱 많아버시보 모이나 하이카이 모이나 칼리카이 로니 야니 미 쿠딩 막 하이비기 와칼람 아름 셀레 센 크라 파이리 하이드나네 미시 모이나 미오이나 우다버기 모옹네 모이나 하이비 쿠딩 야니 하이비기 와칼람 아름 셀레 마푼시다수 오이로이다버다 모이나 빵앙앙 빵아이 하이버다 빵야 야버 미잉에다 크라 야버 와네 코이다 까띠 수야 야로이 수마이 좀 레이르디네 ꯑꯗꯨꯝ ꯆꯀꯠ ꯇꯧ ꯂꯩꯗꯣꯔꯦ ꯑꯗꯨꯅꯅꯦ ꯏꯃꯥꯗꯅꯦ ꯑꯍꯟ ꯈꯔ ꯊꯥꯔꯒ ꯏꯃꯥꯅ ꯍꯥꯟꯅ ꯍꯧꯗꯣꯛꯂꯝꯕ ꯋꯥꯐꯝ ꯑꯗꯣ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯕꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯍꯟ ꯈꯔ ꯊꯥꯔꯒ ꯂꯨꯍꯣꯡꯅꯕ ꯇꯧꯁꯦꯅ ꯅꯠꯇ꯭ꯔꯗꯤꯕ ꯁꯨꯃꯥꯏꯅ ꯇꯧ ꯂꯩ ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤꯕ ꯁꯤ ꯉꯔꯥꯡꯒꯤ ꯋꯥꯐꯝꯗꯨꯕꯨ ꯀꯔꯤꯗ ꯍꯥꯏꯅꯕꯤꯔꯒꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯍꯣꯠꯅꯕꯗꯅꯦ ꯋꯥꯕꯗ ꯂꯣꯏꯔꯕꯅꯤ ꯍꯦꯛꯇ ꯆꯦꯟꯖꯔꯛꯏꯕꯁꯤꯅꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣꯗꯣ ꯂꯨꯍꯣꯡꯕ ꯃꯇꯝ ꯋꯥꯠꯂꯤ ꯃꯇꯝ ꯈꯔ ꯂꯩꯈꯤꯅꯤ ꯍꯥꯏꯗꯅꯅꯦ ꯍꯥꯏꯗꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯇꯝ ꯋꯥꯠꯂꯤꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯃꯥ ꯀꯥꯟꯅꯔꯣꯏ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯤ ꯍꯟꯅꯕ ꯇꯧꯔꯁꯤ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥ ꯐꯖꯕꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯒꯤ ꯈꯜꯂꯨꯕꯗꯅꯦ ꯑꯩꯁꯨꯅꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯁꯦ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯔꯕꯅꯤ ꯉꯔꯥꯡ ꯃꯇꯝ ꯋꯥꯠꯂꯤ ꯂꯨꯍꯣꯡꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯌꯥꯎ ꯍꯥꯏꯕꯁꯦ ꯁꯤꯔꯒꯦ ꯌꯥꯗꯗꯅ ꯂꯩꯔꯦ ꯃꯍꯥꯛ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯃꯥ ꯅꯤꯡꯖꯕ ꯊꯨꯡꯗ꯭ꯔꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯕ ꯑꯗꯨꯅꯅꯤ ꯍꯜꯂꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥ ꯐꯖꯕꯤꯒꯤ ꯈꯜꯂꯨꯕꯗ ꯏꯕꯨꯡꯉꯣꯅ ꯃꯔꯣꯜ ꯑꯃ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯏꯆꯥ ꯐꯖꯕꯤꯒꯤ ꯈꯜꯂꯨꯔꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯜꯂꯁꯦ ꯄꯨꯡꯃꯝ ꯃꯝꯃꯤ ꯇꯧꯔꯤꯁꯦ ꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯉꯍꯥꯟꯗꯒꯤ ꯏꯕꯨꯡꯉꯣꯗ ꯍꯥꯏꯕ ꯃꯌꯥꯝ ꯑꯗꯣ ꯃꯥꯅ ꯂꯧꯕꯤꯔꯕꯗꯤ ꯑꯃꯠꯇ ꯊꯣꯛꯂꯣꯏꯗꯕꯅꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯦ ꯁꯨꯡꯂꯧ ꯂꯧꯗꯕ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯄꯨꯝꯅꯃꯛ ꯂꯥꯜꯂꯝꯃꯦ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯨꯡꯒꯅꯤ ꯁꯦꯜꯅ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯋꯥꯈꯜꯁꯦ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯦ ꯉꯁꯤꯇ ꯈꯪꯂꯦ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯨꯔꯒꯅꯦ ꯅꯤꯡꯉꯝꯂꯛꯇꯕ ꯉꯥꯛꯇ ꯉꯥꯏꯔꯤ ꯑꯗꯨꯅꯤ ꯃꯃꯥ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕ꯭ꯔꯥ ꯁꯦꯜꯅ ꯈꯨꯗꯤꯡꯃꯛ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯈꯪꯉꯣ ꯃꯤꯅꯨꯡꯁꯤꯗ ꯁꯦꯜꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯎꯠꯂꯨꯔꯤꯕ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯌꯥꯔꯛꯇ꯭ꯔꯤꯕꯗꯣ ꯂꯨꯍꯣꯡꯒꯗꯕ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯃꯃꯥ ꯑꯗꯨꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯝꯃꯣꯏ ꯁꯥꯎꯔꯝꯒꯅꯤ ꯋꯥ ꯉꯥꯡꯕꯗꯅꯦ ꯈꯔ ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯒꯗꯕꯅꯤ ꯅꯈꯣꯏꯅ ꯉꯥꯡꯂꯨꯔꯤꯕ ꯁꯛꯂꯨꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯃꯠꯇ ꯀꯥꯎꯔꯝꯂꯣꯏ ꯑꯗꯨꯅ ꯌꯥꯔꯛꯇ꯭ꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯊꯣꯛꯀꯅꯤꯗꯤ ꯑꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯅ ꯉꯥꯡꯈ꯭ꯔꯤ ꯆꯩꯈ꯭ꯔꯤ ꯇꯧꯈꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯅꯕ ꯂꯥꯏꯅ ꯆꯨꯗꯠꯅꯕ ꯑꯗꯨ ꯑꯗꯥꯅ ꯑꯩꯅ ꯆꯩꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯐꯔꯛꯀꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯁꯨꯃꯥꯏꯅ ꯈꯜꯂꯝꯒꯅꯤꯗꯤ ꯈꯪꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯑꯣ ꯑꯗꯨꯕꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯤꯕꯨ ꯍꯦꯛ ꯎꯕꯒ ꯌꯥꯝꯅ ꯍꯟꯊꯅ ꯉꯥꯡ ꯁꯛꯇꯅ ꯇꯧꯕꯒꯤ ꯋꯥꯈꯜ ꯑꯗꯣ ꯊꯥꯗꯣꯛꯑꯣ ꯉꯁꯤꯗꯒꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯗ ꯂꯩꯇꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯕꯗꯤ ꯃꯤ ꯑꯃꯗꯒꯤ ꯂꯧꯗꯣꯔꯤꯕꯅꯤ ꯃꯤ ꯑꯗꯨꯗꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯅ ꯃꯤ ꯑꯗꯨꯅ ꯌꯣꯜꯂꯨ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯄꯣꯠ ꯑꯗꯣ ꯄꯩꯁꯥ ꯃꯌꯥꯝ ꯄꯤꯔꯕꯁꯨ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯤꯕꯅꯤ ꯑꯃꯅ ꯍꯟꯊꯅ ꯈꯟꯕꯒꯤ ꯋꯥꯈꯜ ꯑꯁꯦ ꯊꯥꯗꯣꯛꯎ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅꯅꯦ ꯁꯥꯈꯤꯅꯤ ꯅꯈꯣꯏꯅ ꯃꯇꯝꯗꯨꯗ ꯏꯕꯨꯡꯉꯣ ꯑꯗꯨꯗ ꯊꯤꯅ ꯉꯥꯡ ꯆꯩꯗꯅ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯝꯂꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯁꯨ ꯌꯥꯔꯤꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯃꯃꯥ ꯌꯥꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯌꯥꯝ ꯑꯃ ꯉꯥꯡꯁꯤꯟꯕꯤꯔꯛꯑꯅꯨ ꯋꯥꯈꯜ ꯑꯁꯦ ꯈꯜꯂꯨꯔꯒ ꯅꯤꯡꯉꯝꯃꯛꯇꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩꯅ ꯉꯥꯡ ꯁꯛꯇꯅ ꯆꯩꯗꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯕꯗꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗꯅꯦ ꯁꯦꯜꯅ ꯌꯥꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯅꯅꯦ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯉꯥꯡ ꯆꯩꯗꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯝꯇ ꯂꯥꯛꯑꯣ ꯀꯩꯅꯣ ꯃꯤ ꯏꯕꯦꯝꯃꯅ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯕꯣ ꯐꯖꯕꯤꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗꯒꯤ ꯃꯄꯥ ꯀꯧꯗꯨꯅ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝꯁꯤꯕꯨ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤꯃꯤ ꯀꯔꯤꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯁꯤ ꯄꯨꯡꯃꯝ ꯃꯝꯃꯦꯅꯦꯍꯦ ꯀꯔꯤꯅꯣ ꯃꯤ ꯏꯕꯦꯝꯃ ꯃꯥꯅ ꯇꯧꯔꯝꯃꯤꯁꯤꯕꯨ ꯑꯩ ꯅꯤꯡꯉꯝꯗꯕ ꯉꯥꯛꯇ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯅ ꯃꯥꯒꯤ ꯐꯅꯕꯅꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯥꯒꯤ ꯐꯠꯇꯅꯕ ꯉꯥꯛꯇ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯄꯦꯁꯦꯟꯗꯨꯒꯤ ꯃꯤ ꯌꯥꯎꯕꯤꯔꯗꯤ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ ꯍꯣꯏ ꯌꯥꯎꯖꯔꯤꯌꯦ ꯆꯪꯖꯔꯛꯂꯒꯦ
Mama, lao, chang lo si lao doctor unaru si. Amukta changjarake sir. Hꯧꯖꯤꯛꯀꯤ ꯄꯦꯁꯦꯟꯗꯨꯒꯤ ꯃꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯐꯝꯕꯤꯌꯨ ꯐꯝꯕꯤꯌꯨ. ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯔꯕꯒꯦ ꯁꯥꯔ? ꯃꯥꯒꯤꯁꯦ ꯁꯝꯂꯞꯄ ꯃꯥꯒꯤ ꯋꯥꯔꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯉꯤ. ꯑꯗꯨꯅ ꯁꯝꯂꯞꯄ ꯋꯥꯔꯤ ꯈꯔ ꯂꯤꯕꯤꯌꯨ. ꯐꯖꯕꯤꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯂꯤꯔꯝꯃꯤ. ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯕ, ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ, ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩ. ꯑꯗꯨ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯆꯠꯃꯤꯟꯅꯕ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ. ꯑꯗꯨ ꯍꯥꯏꯔꯛꯂꯝꯃꯤ. ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕ ꯅꯤꯡꯖꯔꯤꯕ ꯑꯗꯨꯅ ꯊꯨꯡꯍꯟꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯍꯟꯕ ꯆꯪꯉꯤ. ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯆꯥꯔꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯁꯤꯅ ꯐꯕꯗ ꯃꯇꯝ ꯆꯪꯒꯅꯤ, ꯋꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕ, ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ, ꯈꯟꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯉꯣꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯍꯟꯕ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯅ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ. Ibungo sir, mahakna ningjariba khalliba wakhal adu natana hidak guli charaga phabagi condition di leitabara sar na amukta takpiyu. Hidak guli charaga tauba adudi phabada matam changani. Adudagi khara wana thoi. Mahakna ningjariba pamjariba khalliba aduna ningbada thunghanduna mangonda harau hallabadi mahakna phagalakpada yamna thuna mateng pangi. Maram aduna mahakna ningjariba khalliba thaba adu oina pangthokpiyu. Hidak guli chabadagidi aduna hena yamna thuna mangonda improve oirakani. Aduna yari kaidi mahakna ningliba adu thunghanbiyu. Adudagi hidak guli su chang naina pijabiyu. Ibungo doctor, chagi thawasi sedi kanbiyu amukta. Aidi chanupi ani hum subu sunate matomtani. Ibungo na amukta kanbiyu. Wakaldo yamna hinjina khanjin mankare. Mahakna ningjariba adu thunghanbiyu. Kaisu thodoka tawroida. Hidak guli singsi charaga magi mapungning adum harauhanbiyu. Yamna thuna farakanida. Aduda mana khanjariba pamjariba posa aduna thunghandragadi khara wagani haibagi wani. Adubu adum bhaganida. Hidak guli singase chang naina matam chana pijabiyu. Yam hena su khanjan birunu kaisu tawroida. Adum chappiba yaranida. Ibungo sir, aduda ekhoi amu hannaba tawkhrage. Hoi fani adum hanbiro yani kaisu thodoka khanbirunu da. Adum maraina fajarakani. Mahaki pungning nungaina ba harauna bata tawbiyo adum. Hoi ekhoi tawnaba adum honajage. Adudi ekhoi amu hankinaba tawrage. Mama, hannaba tawrasi. Chagi manakta changasi lao. Karino mi baba moina sik tawdosibu kanpam khangdre ko sing haure. Karino aino sik tawdosibu. Mama, maya mamang asida adumaina tawgano. Ikai. Isagi manakta changasi lao. Yumda horen hallagane karino haibado khanarurasi. Karino misana wakaldu hena pangana khanjaliba dubu. Ima khoi ledi sidi. Ima na isagi phanaba loina sili karino. Lohongna basi ima na kana langli bani. Sidabu nang adum khanjinduna adum ledi dubu karino. Sisi lao se pabung sidang atang potharo lao. Ima na hidak guli chana bane. Singka to lok thokpiru khige lao se. Ima ai ko si am nungai ti ko yam ngawe. Hai ma kasu tawro mi sa sidi hidak guli myam pore sidi. Si sara ka loina phaduni lao se pabung to potharo lao. Ima na sing lok thokpiru ge. Kasu khalunu se ima le sidi. Wakhando nang na ne pangana khanjana ne tawrido. Kaimta khalunu se lao se. Ima sing lok thokpiru ge lao ko. Karino mi ma waina saw ka dore ko. Isagi phanaba ima na ko sen sendra honari sidi. Lohongna basu ima na kana langli. Nang na adum khanjindra leido karigino. Guli chana bane ma ising lawru khige phama mum kaisu khalunu se. Mama, sa adu hidak guli pijaram labaro. Mai babo, ai jagi ma tawsi yeng mangamdre. Magi manakta chakang kanda mana harauna ba haidana aina noktana khotana khara tawrame. Ado no suya yade mai wakhal nungai na bane aina ngangi myam do kai mata wa lawdi. Ai magi hidak guli chana ba haidana ising lawge na tholei ni. To phom khangdre mai babo ngai kari tawgadabno. Nang bui bungo da phone tawrubro. Taweng mai babo ngasai ne. Ibe magi phibam da bu kamaina phone tawdadi. Hairte haikine haidana phone tawkhibani. Aduna ni na mana aingonda phone tawraktuna mahak ngasi tholake haidana hairaklibase. Karigino nangna phone tawribadubu tawdrabasu adum yabadubu. Aina thariba thabak adu ta loisillaga tholaknaba haidana tawba adu mahak ngasi tholaklage haidana phone tawraklame. Nachanapi phibam dubu ubada kamaina hairodino. Hayang hairaktraga hairakti haidana muwaraukini. Aduna ai tholo haidana haikibani. Tholadi yari kaino. Fare tholaklasunu. Tawba makpu aina thariba thabak adu ta loiraga tholaklabadi phai haibagi wani. Chalo hidak guli do pijabiruro. Adu mun babung ibungo do ngasi tholakana haibani ne. Chawdo ngata thako. Airport hore ne amuk kaw thokta nang leironi. Lobiru na ba. Ihe, kaw bu kaw in he. Hoi tharage. Ibungo halaklabara lao. Hoi ma, ai ima da wa form ta hodok haidana khalamni bani.
ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯣ ꯏꯃꯥ ꯅꯆꯥꯅ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯦ ꯄꯨꯝꯅꯃꯛꯀꯤ ꯈꯜꯂꯒ ꯆꯥꯝꯃꯔꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯏꯃꯥꯗ ꯑꯩꯅ ꯍꯧꯗꯣꯛꯂꯤꯕꯅꯤ ꯃꯃꯥꯡꯗꯁꯨ ꯏꯃꯥꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯆꯥꯅ ꯌꯥꯈꯤꯗꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯁꯨꯝ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯩꯕꯁꯦ ꯆꯛ ꯇꯧꯔꯛꯄꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯕꯤꯈꯣꯏꯒꯤ ꯌꯨꯝꯗꯅꯦ ꯏꯃꯥꯅ ꯑꯍꯟ ꯈꯔ ꯊꯥꯔꯣ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯁꯤ ꯅꯠꯇꯅ ꯑꯇꯩ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯃꯣꯏꯅ ꯁꯨꯝ ꯎꯁꯤꯠꯇꯕ ꯍꯦꯟꯖꯜꯂꯛꯄꯁꯤꯗ ꯏꯃꯥ ꯅꯆꯥꯁꯨꯅꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯃ ꯑꯁꯦꯡꯕꯒꯤꯔꯣ ꯏꯆꯥꯅ ꯍꯥꯏꯁꯤꯕꯣ ꯏꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯃꯤ ꯑꯁꯦꯡꯕꯩꯅꯦ ꯏꯃꯥ ꯑꯩ ꯑꯝꯇ ꯍꯥꯏꯌꯨꯀꯣ ꯑꯩ ꯐꯤ ꯑꯝꯇ ꯍꯣꯡꯉꯨꯈꯤꯒꯦ ꯑꯩ ꯆꯥꯝꯃꯔꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤꯅ ꯐꯔꯅꯤ ꯈꯟꯗꯅ ꯏꯃꯥꯗ ꯍꯧꯗꯣꯛꯂꯛꯂꯤꯅꯤ ꯑꯩ ꯐꯤ ꯑꯝꯇ ꯍꯣꯡꯒꯦ ꯏꯃꯥ ꯍꯣꯏ ꯊꯥꯔꯒꯦ ꯅꯪ ꯈꯨꯔꯥ ꯆꯥꯎꯕꯒꯅꯦ ꯅꯪꯒꯤ ꯈꯨꯔꯥ ꯇꯣꯝꯕꯒ ꯑꯅꯤꯗꯣ ꯍꯦꯛ ꯊꯥꯔꯒ ꯂꯣꯏꯔꯦ ꯃꯊꯥ ꯁꯥꯕ ꯐꯔꯅꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩꯕꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄꯁꯦ